Hi everyone, mayamda video share tawjari ngasi akhoi inamagi machanupigi luhongbagi mangani chaba lakpani bako adudo Bangladesh da kari karamna kamaina tawi haibado mayamda share tawjari akhoi inami machanupi do ji moi lae adugi akhoi ngaijaram mane mayam video se loiba faw yengminarasi ko aduga nungairagadi like comment tawbiramo Damai khul ni se damai khul degi nondori da thajabani mayam yamna budi lapna banate pungama manakai ni chani moi yam de gari auto gari ani lai ko presidenti yam ni cham na dum tawjei mayam yeminarasi loi ko yeng tarina ba khuding oksu haini halaitana thaga cheri mayam Koi kya mani ji masaga phara do mene Mai go tamlan tapi lau Koi na ko ne Anu ai tung thar kan Laksani ne ai pi bel ja haure adu puraksani aba No ai gai ka khara ningjeng ne ngoi baje ba thok le ando ai tung ne ando ai tung ne ando ai tung thar kan no jaw le ho keno video ya re ni koshi pai ne maya mo Nah, aku itu nonggang dari mana? Berdua ini lagi. Hei, kau belang begini. Sekarang gimana? Panu as ka koi na kai na wo pagi ngai re Hei, minjam lagi ya. koi na no je mili ai kan Ai, ini macam je. Ini nak kurang jadi. kurang mana ai le ke ma mayam sina borni phamise mayam khagi mangani gi chak thongi se mu yengminarase ngasigi mathenje kai no thongi se khagi bhamen tharani moi ani ahum na tawraga thongbani khagi tadoni lepi se masu yengjali kai awada pa sina khagi ngaten haiba kaino adu thongna bagi mayan ne ro ma thonge adu kidi ngaten ma nga taw ma bora yonba kangho sinju makhaldi yame khagi bamun tharani moyani na thongbani mayam poraba Manipur gadi dum manaram da busi ai ko mayam da sum share tawjari Bangladesh da khoi Meitei na hingbagi punsi mahing se haitare si mayam chak thiba loire huji chaksa bagi huji bor thokle borna mayam chakchana dringai da ahlaman khwai punamakta hana khoiram jaduini haitare ko khoiramba loiraga mayam puna chaksa ba hoba yarani borni chalise mayai wai da ko
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯃꯥꯏ ꯈꯨꯜꯒꯤ ꯆꯠꯅꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯥꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯐꯨꯔꯤꯠ ꯂꯤꯠꯄ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯃꯣꯏꯗꯤ ꯐꯨꯔꯤꯠ ꯂꯤꯠꯅꯗꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯨꯔꯤꯠ ꯌꯥꯎꯗꯕꯤꯗ ꯆꯥꯛ ꯆꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯈꯣꯏꯔꯝꯃꯤꯁꯦ ꯕꯣꯔꯅꯦ ꯃꯌꯥꯝ ꯁꯤꯅꯤ ꯙꯃꯥꯏꯒꯤ ꯆꯠꯅꯕꯤ ꯃꯥꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯅꯤ sini mayam Bangladesh-ki chanabi mayam dasi sum share tawjari nungairagadi like comment tawbiramo mathangi video semjabada aigi pungning thawgatpiba oina leidi nungsibiduna yengbiriba khwai punamakpusu matam chuppada hainingai leitana thagachari hujik khoramba loirabanina moi chakchabagi tawre mangondana moigi borgi mama moigi ahal lama lakminaba khwai punamak adaidi bor ko do bor ni sije moi sonda phamna moigi maike gi oina pichare adaidi ekhoi nupi kangona sonda chare mayam punamak ko aisu chak lausanjare mayam phamna chaminarege haidona mayam masigi mathendi yamna su hawe 원도 지금 고장권이 좋더라. 네. 이승만 봐. 난 이승만 봐. Nusidra yang mayam akhoi inama hoigi hangdong laba se yang akhoi mayam na sonda kanna chak chanari mana karim tabi dengai nungai ngai upu sigi machin siga pikraba mafam siga mana chatna matumda na yang pungai lerami se yang chaka lamdra khangde mayam su yam langnari je mangonda kai mawaga lobi ponate akhoi inamai machan pin yam lun tawjabane hojikti ma leitrabani na hangdong se nungai raroi ngai tumi jang nusidra mina langnari ga se mawa lobi ponate mayam nusibane yamna ado hojikti chakchana ba loire sonda khoigi bagan gi kuli haidare ko moina dum thabak subagi mi oina phangi yam nungai adona mi leijadaba singidi hoji moina laktana si sengba phengba moina loina tawdoini ko aduna thabak su yam kome nongmada dum moi dum chahum yangkhai chamri dumai dum laweba ko si phengba chamba ayuk nungalakpade laini se nongmagi haitare ko nongmagi ayukki nungalakpade lakpasina soren chanda oirangni mamangda thabak loi loisalamaga loina chakhidoini chapho yan phengba chamba tawramaga ko adoni yamna nungai mi leijadabagidi moina mateng pangbibase asini moigi sukana jaba khoigi sukana jaba ko aduni mayam ngasigi video se matang sida loisanjarage mathangi anauba video puduna mu mayam da khudon tamjage mayam na nusibidana like comment tawbiramo aduga mathangi video dum unarase akhoi loina yaifaminarase mayam video se matang sida loisanjare